Kurumjari Times of Manipur gi exclusive the miyam butaram noksari. Manipur si sana khonabagi lamda yamna haidoi singdoiraba amadi yamna masak naiba sanaroi sing photograph lamda amani. Masida sunatana ikoi malem da Manipur si sports ki powerhouse ni hariga sukhangnari. Tongan masana sing sida koi Manipur da gi nupa amadi nupi sanaroi sing na sarubyaba amadi sanabagi platform da makoi gi title sing laukiba amadi makoi gi fida kanuna thamba yaukraba matungda bodybuilding hai masana sida Manipur gisu nupa amadi nupi sanaroi sing masing khangdana laikre hantak sahi da pangthokiba Mr. Manipur 2022 ki Women's Open gi title lawrakrabi akoi Engudum Kabita mahako unabagi tanza amasu lawjage akoina hujik leijariba si Engudum Kabita gi mayumdani ahanba maktada Kabita bu TOMTV gi maikai gi taram noksari Kabita gi Ima baba gi ming amadi Kabita gi laifam sisi gi matang kitang samlang matam hai gi ming Engudum Kabita channel aduga baba gi na Engudum Beringsi aduga ma gi na Engudum Nganlaklibi Devi ai address na langjing choba mamang likai hujik sei sa je 5th semester BSc 5th semester tamjari ba karamba college ta Biramur college songmu aina bodybuilding masana si sana haujar pusi 2016 gi larpa swaidagi khungthang jin haujar puni ado masi masana seina pamjarri maramdi akhoi gi haksang se phabata natana haksang je phajaba amsu pamamyo muscular oiraga leiba aduga yengba matamda phajaba khakta natana body armor oina adumak natural body armor ama oina thammaga haksang phabata natana haksang phajaba aduga atopa masa phaba myam uru matamda uragang penthokpodo nataba aigi haksang daso adumaina phanana bagi tamakta ihul ama tatana hek pibebe maram oiraga masi masana sida sangsinjaraga compete toba bodybuilder ama oina sangsinge haibagi wakhala tongan ba achoba asa myam manga loinana lambi sida aina tamna sangsinjabagi ahanba 2016 da sanar pa hobise karamba gym dagi kana oza kana gi medium khada sana ba hobirakim yan hana khoi gi tera sapam lekta leiba kanglei bodybuilders gym aina khangna ba sida koi oza sapam joy chandra gi makhada gi sana ba hojarupin hojikna friends fitness gym haina khangna ba gym asida tera sapam lekta lei koi oza mutum daneshori makhada sanajari hojik fawbada Kabita na ko ngasa 2016 dagi sana pa matam sida karamba competitions in saruk ya birure amadi international na tagana national gi thak su saruk ya birura bra ya birura gana karamba championships in saruk ya birure habdo adum tak thambi and hek sana ba hojarapa chahi 2016 daina ngasi fawbada pangthoiba competition district state levels national international ai loima saruk ya jare hek hawpa chahi dai ngasi fawba non stop ta competition se tum thoa luxury ba aina lawjar pa se 2019 da Asia Pacific asida overall lawjare natural bodybuilding competition ni aduga Federation Cup 2021 da seniors women's open da third place adagi 2019 da Mr. Kanglei Park Mr. Manipur adu 2022 Mr. Khamba aduga 2022 Mr. Manipur asina singba meama mathang lawjare Kabita na title si lawko matam imung manungi ima baba sing na su support se adum mapung phana PBI na kanbra natragana kamai na khal hek hawbadaina loiba fawbada imung manungi support duki matik khwaidagi angamba thak adu fawba phangje ana competition ama thoknana ba hona matamda imung manungna hekhan yingu matamda habadi ai ima ipana aduga aigi imung manung sagaina te myamna mating yang pangbire adubo masigi mathakta akhoina yam nungai yafaba mo oibadi natabnina isagi senthok lambi laitabna maram oiraga tongan bo competition myama sar yanana bai damakta sem sana bo hona bada asang matam ma changi asang matam sida isagi hai singna hona jaba adu khaktana chatpa thokpa ngam oiramde sel gi mathau yam tarame adubo madu marang kain leibamni natabanina sana sel thokpa karigumba ama tawba phangjaba oiba taragasu phangjaba kaiguma phangba taragasu maduna maram oiraga sanabada akaiba oirakadaba taragadi madu aingonda thoidokna khudong chaba thoidokna kanaba leiteba aduna sanaba su ngamba aduga aingonda
hanjan hanjana mateng pangbai mata aigisu lambi ama haudok sabang amba ubang ngamnana ba tonga tongan lambi mayama thabak oina pangthokpa yabada takpirakpa aduda mateng oina pangbibaduna hena aina penja boigani ba kaiguma chatlamdai competition ama chatlamdai matamda ngahak leitana mateng tongan tongan ba imung manungdagi marup mapangdagi sagaina taidagi hanjan hanjana mateng adu nidaba ngamnanabagi ai lambi ama phangba ngamjaragadi ai pengini ngasi faubada lengaki maike de kari ganaba sing phangbiba leigrabra tongan tongan ba lengaki ba proposal aduga government side te kari mamta dilajade khona tanaru su leite aduga khoida lakos leite aduga atopa masana ataigumna bodybuilding masana si khoi lamdam sida tugi matik sothaba aduga yengbatamak mit pelaga maduda kari change haibana chingbadi khangbidabagi mami ma yam chawnu phangje aduga nungai yaifa masa khaktana masi game se khoida gani sanagani haiba leite haksang phaba haksang phajaba haibse mepum khudimak pami yengbadadi kalakni adubu madu yawna waidamakta isana kana honaba adu khaktana yaramdeba honaba adu khaktana akhoina phariba pami ba chang adu yawba ngamdeba sana bachat po oiro competition thomdai oiro sida kari struggle gadi thengnabi gi ba le adu amtang tumi अखोइना सानबा मतमदा कंपटीशन अमा थोकनबा खनबा मतमदा डाइटिंग तोबा अतोपा मसानागा मानदि अखोइगी मसाना सिदि अखोइना चाबा थकपदा खजिनंग सोइगी मतमदा खोइ हक्सांगदा इराइ लाइन उबा फंगिबा अदुना मिकुप खुदिंगी चाननबगी थकनबगी अदुगा पथानबा साननबा असि खक्तदा पुंग कुन मइसे अतोपा थबा इंखांग अमता काइथोक्तना निमिट खुदिंगी मिकुप अमम सिंगसे अखोइगिदि याम मरु ओयबा सानारे हाइदना याम नुंगा याइफबा मा ओइबा नतबनिना सानबा अदु खक्तदा पुनिंग चंगागा लेबसु ngamde maramdi aina heng sanaruraga maduda thada gadori ba dai nuti gi chana ba masi mayam se thengana bo khona ba aduki mati khudong cha da ba mayam ama mayok nei aduga pungkun mari ai gi chaba adu sana ba asi khaktada kathok patarami sida makhatana kabitana ba ai sim tangdi yauda ba yade ko haina thamli ba pandam ja sigi pandam sem di kari no dom thome sanaba hek horokpadagina aina em tawjarpa aina khanjarpa pandamse mit pesalaga aina khwaidagi pamjaba title se Miss Olympia gi title se asi fowa yawnaba ai pusisina lai makhaidi masi fowa ai gi labakta tamamba tamamdaba haibadudi ai khangde aduba masi yawnaba gi tamakta aina aroiba mikup fowa chatnaba dutamak hona gi haibagi pandamduda aina khangjeba adu lenga ki maike da gi kari karam ba mating sing di panganing bagi apa madile lenga ki maike da gi atop topa masana sing da bibiriba kudong chawa sing duga chapmanana akhoina chatpa matam desu thengnaba matam desu chapmanaba meeting ama thambiu haiba sikhak na tena taidi kaisu thoidokpa haijani ari kabita na ngasi bau ngasi bau gi sanamagi journey sida ai main credit lauraiba title sing amadi lauraiba achievement sing main credit se kana da pibini main credit ti aina ama khakta da pijaba ngamjadi haibadi aibu nakoina na natraga hakthengna na mating pangbiraiba sogalaiba pumnamakta loinamakta pijaningiba aikhoina sanariba masana sikhakta natana tongan tongan ba lambi ama chatpa matamda lamjing binaba ai oja ama changi aidi khwaidagi phaba oja dunati oja dugi khwaidagi phaba satram oijani koi loisilakpada ba sports pu pamjari ba koi gi sanaroi sing amadi naharol sing siki mafamda kabita gi maikedi kari message ka dipibini haurli ba youth sing sina nisagi pakte tawdun lebai mahutta tongan tongan ba masana sida sangselaga afa ba sunja sing saraga ithau ama chilhalaga nisha buka holaga afaba khunai ma semna baidamakta tongan ba hiram sing da yausendana nomagi thabak chilhalaga atopo kha sing kauthohalaga nisagi paktagi lapna leiraga akhogi afaba khunai semna si hajin thagajari kabita gi mamal yam laba matam sing kai thopiduna koi TOMTV na haizerupa matam da harau yabiraktuna interview amadi kabita gi oipa journey gi amadi sana khona bagi matang da wafam kaya pongdokpiraba TOMTV gi maikedi gi haningai litena thagatpa pongdoksari iramasi gi matang da camera person Naresh ka loinana pautomjari ba Subananda loitom mamta so Manipur